Hi guys and welcome back to another video. Ngasise mayam full moon ne handak chahi ahanba full moon ne wolf full moon haragasu khangnai ko. Ngasigi readings dagi akoina mayam isa isa gi oiba kari habidi ngasigi full moon sidagi na next full moon phawbada kari aphaba natragana phattaba karma phangningai leibage habagi yamna short oiba general reading ama tawjagadoini. Ngasigi oina pile ani thokna khaidokjagani pile A amadi pile B ko. Sige pink candles na pile A, sige yellow candles na pile B. Pile ani sidagi isa-isa na apama pile amamam choose tawbiraga nga sige reading se tabirase ko. Ado horase reading se matam manghandabida mayamna pile do choose tawbiro ko. Reading siya yam short and general oina yengjagani dum randomly aina card singse draw taraga card tugi interpretation no taraga chatkidoini ko nga sige reading se. Ado pile 1 or pink candle se khanbi bechilinaw singi oina isagi sige full moon sidagi na next full moon phawbada kari good or bad karma thengnarakadagi habadugi maramda yengminarsi ko. So the hermit hariba card cha reverse ta tholaeba ko. Sige the hermit hariba card cha reverse sige matungina pile 1 khanbiriba ichilinaw singi oina ngasigi full moon sidagi na next full moon phawbada isa se kitang lonely feel tawba left out feel tawba adagi isa se friend group makta oiragasu haidi isung imanaba singna punbada hek hobira amdabagumba sise isagi hekta isana phattaba tawrubagini habidina teko but isana adum isagi oiba kitang negative karma khara leibana maram oiraga sigi tha ngasigi full moon amadagina next full moon bawbagi phase sida isase kitang thaba ma tawragasu adagi career makta oiragasu workplace makta oiragasu adagi institute makta oiragasu kitang left out feel tawba lonely feel tawba adagi mina kitang habadi masing thabada kitang watpagumba adagi isana kainoma problem ama mayoknare or situation ama thoe harakanda ithanda taba left out feel tawba adugumba khara thengnaba yabagi chances or possibilities to pieba ko sige ahanba card sina. Next the justice hariba card cha thole a sige justice hariba card chi matung ina pile 1 khanbiri bechilinaw singi oina ngasige full moon sidagi na next full moon bawba sida isana haidi hoi kitang left out feel tawba khotpa adugumba thengna taragasu isana thadajaba effort ki hotna jamalgaidi amatta lemna mangoiba ko isana effort macha thadagera achauba thadagera isana behek effort thadaba jaga duda adum isagi effort tuga chap chanaba return adum phangani aduna isana hotnaba lepiganu ninghanabiganu sigi phase sida isana hotnaba singi chap chaba result adum phangani hotna jamal lemna mangoi habasima pieba ko. Next the Hierophant hariba card chi thole eko sigi the Hierophant hariba card chi matungina hoi ngasai isagi colleague singna natragi marup mapang singna kitang isa se left out feel tawba lonely feel tawhonba taragasu isagi ithak thongbada leiba isagi imung makta da oiraga na isagi ima ipa gumba isagi ithak thongbada leiba ichilinaw oibiyai adagi thabak kumba mafamda oiragana isagi ithak thongbada leiba official sing oiba yai adagi institute kumbada oiragana isagi oza gumba adugumba singduna isase thawjalbiba adagi isada kitang hena favor tawbiba yabagi chances or possibility shi dum leiba ko aduna good karma se dum namnadi leiba isagi oina ko kashu yam hekta wakhal pikthaba ninghanaba gumba adugumba se kashu tawbigano. Next the Empress hariba card cha thole a sige the Empress hariba card chi matungina pile 1 khanbi bechilinaw singi oina chatkadawriba haidi tha purnima amadagina purnima amagi face sigi face sida isase hoi mayamdagi kitang tongan taba adagi kitang left out feel taw taragasu isase peaceful oiba calm oiba wakhal charang nadaba adagi charang naramba hectic oiramba mayamdagi kitang step out tawraga calm oina leirakpa phangjaba adagi isase kitang ing tapakpa wakhal nungairakpa peaceful mind adugumba adum phangjaba yabagi good karma gi oiba vision khara adum pieba ko. Makha tarakpo oina pile 1 khanbiriba chilinaw singi oina isagi oiba relationship kumba leibibo itaragadi relationship to the hena bonding chat khatnarakpa gumba hena strongly connected oiba gumba isagi partner ga isagi hena wakhal chanaba adugumba dum thengnarakani aduga isagi oina lovers energy se high oibanina romance kumba so dum haidi peak level da leiba gumba adagi isagi partner ga isaga se emotionally am understanding oiba gumba adugumba dum thengnarakani aduga single oibiriba ichilinaw singi oina anauba person meet tawrpa yabagi chances or possibilities piye ko.
Last but not the least, pile 1 gi oina aroiba card amatanga draw tawjagi. Six of Cups hariba card chi thole ko. Six of Cups hariba card chi matungina pile 1 khanbi bechilin now singi oina chatkadawriba ngasigi full moon sidagina next full moon bawbase isagi oina luck adum lay daw adum yagani ko aduna overall oina adum good karma na namna uye negative karma se pakna yaude isagi oina positive karma adagi afaba tawjarubagi mahai good karma ngakta ayamba oina uye aduna luck adum laygani aduna isana adum big events plan tawba yai hoi matang na matam na isa sa kitang left out feel tawba adagi lonely feel tawba matang matam yauragasu haidi achaw asangsingdagi thawjanbiba adagi migi mateng adum phangba yabagi chances lay luck adum lay aduduna isana jingnaba laytana adum effort thadabiyu isagi hotnajabal amata lemna mangoi haibase main advice oina phangeba. So sumaina piye pile 1 gi oiba general reading say regarding your good and bad karma ko sidagi lawba yaba advice sing lotion biraga mathangi reading amu ngai minarse ko. Hey guys, next na koi pile 2 ko. Pile 2, pile B natragana sige yellow candle se khanbi bai chili now singi oina isagi ngasi handak chahi gi ahanba full moon sidagi na next full moon phawbada kari kari afaba natragana phattaba karma phangba yabagi kari afaba phattaba sing thengnarakpa yabagi haibagi maramda reading se lakadoini ko. Do koi pile B gi oina su card se hana draw tawjarage. Ace of Wands ko. Ace of Wands hariba card chigi matungina pile B khanbi bechili now singi oina ngasigi full moon sidagina next full moon phawbagi manungda isa se anauba beginning mostly career gumbagi ko isana anauba chapter ama hauba oibiyai anauba beginning amada khong thangjenba oibiyai natragana career gi oiba anauba haibadi new openings door khara open tawba oibiyai natragana isa se hana leramba jagadagi hena chawkhatnaba lambi uba oibiyai adumaina career gi oiba some good doors khara open tawgadabagi anauba beginning khara changshingadawbagi mami taibako aduna beginning se anauba afaba mai pakpa yaba beginning oizage haina isana manifest tawbiyo aduga anauba beginning thengnarakadoi isagi good karma oigadoinebako. Next pile B khanbi baichili now singi oina Knight of Swords hariba card chi thole eba Knight of Swords hariba card chi matugina pile B khanbi baichili now singi oina ngasigi full moon sidagina next full moon bawbasya sise isa se kitang patience leibiyo adagi isa se kitang thabak khudingmak pre plan tawraga tapna ingna handle tawnaba calmly handle tawnaba hotnabiyo bako isagi life ta ngasigi full moon sidagina next full moon bawbada hectic oiba chaotic oiba charang khorangnaba rush tawba thabak singse yamna chanade paknade mai pak oikwa aduna isana thaba ma tawbada mai pakke phaba oige haitaragadi drama se yarige avoid tawbiyo isagi life ta calmness maintain tawnaba peacefulness maintain tawnaba hotnabiyo patience leibiyu adagi thabak khudingmak sort out tawraga chatnanaba hotnabiyu ngahak ngahaki khalakpa wakhalna drive tawba decision da stick tawbiganoba makha tarakpada pile B gi kari good or bad karma pige. Knight of Pentacles ko. Knight of Pentacles hariba card chigi matungina pile B khanbi bechili now singi oina ngasigi full moon sidagina next full moon phawbada paisa nungsagi field da finance ke ba growth finance ke ba flow financial doors adum open tarakpa yabai chances lay hojik phawbada overall oina good karma ngaktani leirise ko aduga paisa nungsagi matangda isada mina adum thajabirakpa mina adum trust tawbirakpa yabagi possibilities or chances su uye aduna paisa nungsa se adum haina singna sininabiyu aduga si maraksida adum paisa nungsagi ba ahenba doors khara adum open up tarakpa yabai chances leibanina tunggi oiba plan mayam ama yatlaga thamauba yai isagi oina paisa nungsagi oiba stability or flow gi vision piyebako sigi full moon sidagina next full moon phawbada ko. Next, the Seven of Cups hariba card chathole a Seven of Cups hariba card chigi matungina pile B khanbiri baichili now singse sise part of your negative karma oiganiko hekta isagi phattaba karma oirni hadente but sigi card chi isagi part of your negative karma oigani kai oidoino hamatamda pile B khanbiri baichili now singse ngasigi full moon sidagina next full moon phawbada isada options adagi opportunity se
ꯄꯤꯔꯛꯀꯗꯧꯔꯤꯕ ꯍꯩꯙꯔꯛꯀꯗꯧꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯕ ꯌꯥꯏ ꯀꯦꯔꯤꯌꯔꯗ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯏꯁꯥꯗ ꯑꯐ ꯑꯐꯕ ꯇꯥꯟꯖꯥ ꯃꯌꯥꯝ ꯑꯃ ꯑꯐ ꯑꯐꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯈꯔꯗꯤ ꯄꯤꯔꯛꯀꯗꯧꯔꯤꯕꯀꯣ ꯑꯗꯨꯕꯨ ꯏꯁꯥꯗ ꯑꯣꯞꯁꯟꯁꯦ ꯑꯃꯈꯛꯇꯪ ꯄꯤꯔꯛꯇꯕ ꯍꯥꯏꯗꯤ ꯀꯦꯔꯤꯌꯔꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯣꯄꯅꯤꯡꯁ ꯑꯣꯔ ꯕꯤꯒꯤꯅꯤꯡꯁꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯃꯈꯛꯇꯪ ꯄꯤꯔꯛꯇꯕ ꯑꯍꯨꯝ ꯃꯔꯤ ꯍꯦꯛ ꯄꯤꯁꯜꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯃ ꯈꯪꯅꯔꯤꯉꯩꯗ ꯑꯃ ꯂꯥꯛꯁꯟꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯃ ꯆꯨꯁ ꯇꯧꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯃ ꯂꯥꯛꯁꯟꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯏꯁꯥꯁꯦ ꯏꯁꯥꯒꯤ ꯃꯥꯡꯗꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯗꯣꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯣꯞꯁꯟꯁꯦ ꯑꯅꯤ ꯑꯍꯨꯝꯁꯦ ꯊꯣꯛꯂꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯞꯁꯟꯁꯦ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯄꯅꯤꯅ ꯑꯣꯞꯁꯟ ꯑꯃꯈꯛꯇꯪ ꯂꯥꯛꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯑꯣꯞꯁꯟꯗꯣ ꯐꯩ ꯐꯠꯇꯦꯅ ꯈꯜꯂꯒ ꯂꯧꯁꯟꯕ ꯅꯠꯇ꯭ꯔꯒꯅ ꯂꯧꯁꯟꯗꯕ ꯇꯧꯒꯗꯕꯗꯣ ꯏꯁꯥꯒꯤ ꯂꯥꯏꯐꯇ ꯑꯣꯞꯁꯟꯁꯦ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯂꯛꯑꯕꯅꯤꯅ ꯀꯔꯝꯕ ꯑꯣꯞꯁꯟ ꯂꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯈꯟꯐꯝ ꯈꯪꯗꯕ ꯋꯥꯈꯜꯁꯦ ꯅꯨꯡꯅꯥꯡꯕꯒꯨꯝꯕ ꯑꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤꯉꯩꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯒꯨꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯃꯥꯡꯈꯤꯕꯒꯨꯝꯕ ꯄ꯭ꯔꯣꯀꯥꯁꯤꯅꯦꯠ ꯇꯧꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯒꯦ ꯍꯣꯔꯦꯟ ꯇꯧꯒꯦ ꯍꯌꯦꯡ ꯈꯟꯒꯦꯅ ꯈꯜꯂꯤꯉꯩꯗ ꯑꯗꯨꯝ ꯏꯁꯥꯗꯒꯤ ꯒꯨꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯤꯁ ꯇꯧꯈꯤꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯈꯔ ꯊꯦꯡꯅꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯏꯁꯥꯅ ꯌꯥꯔꯤꯈꯩ ꯗꯤꯂꯦ ꯇꯧꯕꯤꯒꯅꯨ ꯄ꯭ꯔꯣꯀꯥꯁꯤꯅꯦꯠ ꯇꯧꯕꯤꯒꯅꯨ ꯍꯣꯏ ꯔꯁꯁꯨ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯣꯞꯁꯟ ꯑꯃ ꯆꯨꯁ ꯇꯧꯕ ꯃꯇꯝꯗ ꯋꯥꯏꯁꯂꯤ ꯆꯨꯁ ꯇꯧꯕꯤꯌꯨ ꯀꯣꯟꯅ ꯔꯤꯒ꯭ꯔꯦꯠ ꯆꯥꯗꯅꯕ ꯆꯨꯁ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯩ ꯐꯪꯉꯤꯕꯀꯣ So give me some more cards for pile B. Next, the Hermit hariba card se thole A sigi the Hermit hariba card sigi matungina pile B or pile 2 khanbiribe chilinaw singi oina chatkadawriba full moon gi phase ama se habidi circle ama se ngasigi full moon stagina next full moon bhauba se sise yarigai isa se social circles kumba social gathering kumba dagi kitang step out tawbiyo isana isada kitang focus tawbiyo isana isada kitang matam pibiyo personal life da personal jaga da kitang focus tawbiyo haiba advice se phangeba ko Last but not the least, card amatanga draw tawzage. Three of Cups hariba card se thole eko sina lucky vision pidoine so pile B or sigi yellow candle se khanbi bai chili now singi oina chatkadoriba ngasigi full moon sidagina next full moon phawase some sort of celebrations happiness khara dum piri aduna isana openings and opportunities myam se work na bagidamakta khut tingthoga harau tamna ready da leibiyo aduga isagi oina lucky su dum flow laiye aduna luck su dum yam hena phattaba khottaba adugumba su leiroiba aduna isana sigi marak sida isagi afaba thabak mayam ama pangthoongnaba su hotnaba darkar oyebako aduga overall oina ngasigi full moon dagina next full moon phawbase pile B or pile 2 khanbiriba chilinaw singi oina good karma na hena namna chatle habasima su khangjinbiyobako So sumaina piye pile B gi reading se matang swaida loijare sidagi lawbe aba general advice motion biraga mathangi reading amu ngai minarse ko Thank you for watching